Tatani Nongmei KAPNABAGI THOUDOK SING LEPLARUBA MATUNG HOUKHIBA TANG 13 NONGYAI MATUNGDAGI KUKI Khutlai Paiba Singna Meitei Khul Tamna Nongmei KAPPA AMUK HOURAKKHIBAGA LOINANA NGASI AYUK TUMUKHONG ITHAM MOIRANGPUREL da NONGMEI ROUND KAYAMARUM KAPTUNA Chatharakkhre THOUDOK THOKFOMDAGI PRESNA FANGBA PAU AMANA HAI THOUDOK adu ngasi ayuk pung 9:30 tarakpa aduaida kamu saichang Kuki Khuldagi Kuki Khutlai Paiba Singna Imphal East District ki Meitei Singi aroiba khul oiriba Tumukhong amadi ITHAM MOIRANGPUREL da akana moongda nongmei kapsilakhibani Kuki Khutlai Paiba Singna Chatharakkhre attack aduda hauzik fawbagi oinadi asok apan misi mina yaubagi pau leitri Kuki Khutlai Paiba Singi attack adu ngak thoknaba khul ngakpa volunteer singna suhanduna nongmei kapagi thabak chathare Panba yabadi state asida nongmei kapnabagi thodok ase matam khara lepluraba matung Tengnupol district ki machi block ki manung channa laiba penyang Kuki Khuldagi HOUKHIBA tang 13 gi nongyai matungdagi nongmei kapagi thodok ase chathaba hourakhibani Ha Oi rumde mamda Yang apa ni kelas? Woi, mana ni? Ini orang nak kau. Baik. Aku. Ibu.